Kasih pun dok ni. Straight thousand yani na. Ya. Sini pang kaya le. Apa dah? Tapi try tang yang. Kaya ni dua head. Oh sira, sida di tu kaya. Dia ron. Yang itu. Ah. Factory tung hangi ko. Sini ka pani ba? As echao lo so. Apa lo me tinggi. I ming Rima Rima Food of Industry ngasi aigi thabak se chahawgi thabak tawjabani ngasi ising ichang na maram odena aigi da leiba machine amadi phau cheng loima ising sida loi yaugre mari leinaba department sing na miyeng amtang de chambiyu amuhanna business se develop tawkhani haibagi asa su leitre aduga machine amada changiba paisa khudimak se phangju phanggadaba su madre left mungna hawgatlaga karwar tawrakani business tawkalakani haibasidi ai mangdre imungju yam soe phimam asuk thina phimam sokpase kuki langi awaba nanghingai warak sida sigi ising isawgi amuk awaba nangamnina sengna ai society tawraga siningbagi wakhan lai suk yamna mangise kanada mateng pangakani haibasu wakhan thoktre awaba mathakta awaba haibadu oire leiriba mari leinaba department khudimangna miyeng amutang changbiyu